ꯇꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯋꯥꯏꯐꯥꯏꯁꯦ ꯌꯥꯗꯕꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯈꯤꯇꯪ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯄꯥꯎ ꯅꯨꯡꯉꯥꯏ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯑꯦꯁ ꯁꯤ ꯀꯣ ꯑꯩ ꯅꯥꯇꯣꯟꯁꯤꯁꯨ ꯂꯣꯛꯁꯦ ꯑꯩ ꯀꯣꯔꯣꯅꯥ ꯅꯥꯔꯕ ꯈꯪꯗꯦ ꯅꯣꯡ ꯅꯤꯅꯤꯁꯦ ꯐꯣꯟꯁꯤ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯝꯕꯥꯏꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯦꯚꯦꯜꯒꯤ 2025ꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯂꯥꯏꯠꯁ ꯈꯔ ꯎꯠꯆꯔꯤꯀꯣ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟ ꯀꯣ ꯃꯥꯒꯤ ꯕꯣꯔꯗꯁꯀꯤ ꯃꯃꯤꯡ ꯀꯣ ꯍꯥꯏꯕꯗꯤ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯃꯊꯪꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯔꯤꯌꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯀꯧꯔꯤꯁꯦ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯁꯦ ꯑꯁꯤꯅꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜ ꯑꯅꯤ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯕꯥꯏꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯦꯚꯦꯜ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯀꯝꯕꯥꯏꯟ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯦꯚꯦꯜ ꯍꯥꯏꯕ ꯑꯃ ꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯁꯤꯁꯦ ꯃꯥꯡꯑꯣꯏꯅꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯥꯟꯅꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯑꯦꯁ ꯁꯤꯒꯤ ꯃꯃꯥꯡꯗꯀꯣ ꯀꯩꯅꯣ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ 10 ꯄꯥꯁ 12 ꯄꯥꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ ꯐꯦꯁ 13 ꯀꯣ ꯐꯦꯁ 13 ꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ 12 ꯀꯧꯈ꯭ꯔꯦꯀꯣ 2025ꯀꯤ ꯀꯣ ꯁꯦꯂꯦꯛꯁꯟꯒꯤꯗꯀꯣ ꯁꯦꯂꯦꯛꯁꯟꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯀꯤꯗꯀꯣ ꯑꯗꯨꯒ ꯏꯝꯄꯣꯔꯇꯦꯟ ꯗꯦꯠꯁ ꯀꯥꯏꯖꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯥꯟꯁꯤꯡ ꯑꯩꯈꯣꯏꯅ ꯂꯣꯏ ꯑꯩꯅ ꯃꯤ 15 ꯍꯦꯟꯅ ꯊꯥꯔꯛꯈꯤꯀꯣ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯣꯟꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯁꯕꯃꯤꯁꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯁꯕꯃꯤꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯠ 2 ꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯠ 2 ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯖꯨꯟꯒꯤ ꯗꯦꯠ 2 2025ꯇꯒꯤ ꯍꯧꯔꯒꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯁ ꯗꯦꯠꯁꯤꯅ 24 ꯑꯩꯈꯣꯏꯒꯤ ꯖꯨꯟ 2025ꯇ ꯑꯣꯏꯈꯤꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯔꯝ ꯀꯔꯦꯛꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜ ꯉꯁꯤꯁꯨ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯠ 28 ꯖꯨꯟ 2025ꯇꯒꯤꯅ ꯑꯩꯈꯣꯏꯒꯤ 30 ꯖꯨꯟ 2025 ꯀꯣ ꯑꯗꯨꯒ ꯄꯨꯡ 13 ꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯠ 30ꯒꯤ ꯀꯣ ꯑꯞ ꯇꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯕꯨ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯡ 13 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯐꯣꯔꯝ ꯑꯩꯈꯣꯏꯅ ꯁꯕꯃꯤꯁꯟ ꯇꯧꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯗꯤꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯀꯔꯦꯛꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄꯟꯅꯤꯡꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯤꯟꯗꯣꯁ ꯐꯣꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔ ꯀꯔꯦꯛꯁꯟꯒꯤ ꯗꯦꯠ ꯍꯥꯏꯖꯔꯦꯀꯣ ꯗꯦꯠ 28ꯇꯒꯤꯅ 30 ꯐꯥꯎ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯁ ꯗꯦꯠꯀꯤ ꯃꯇꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗꯦꯠ 24 ꯑꯩꯈꯣꯏꯒꯤ ꯖꯨꯟꯒꯤ 2025ꯇ ꯀꯣ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯣꯁꯁꯦ ꯑꯩꯈꯣꯏꯒꯤ 365 ꯄꯣꯁꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯣꯁꯁꯦ 365ꯅꯤꯀꯣ ꯃꯥ ꯚꯦꯀꯦꯟꯁꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄꯣꯁ ꯍꯥꯏꯕꯅꯤꯀꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯥꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯔꯛꯑꯣꯏꯗꯣꯏꯁꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯛꯑꯣꯏꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯔꯔꯣꯏꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯌꯔ 2 ꯀꯥꯏꯅꯀꯣ ꯃꯦꯟꯁ ꯌꯥꯎꯔꯔꯣꯏꯀꯣ ꯃꯦꯟꯁ ꯑꯃ ꯌꯥꯎꯔꯔꯣꯏꯀꯣ ꯃꯦꯟꯁ ꯑꯃ ꯌꯥꯎꯔꯔꯣꯏ ꯑꯗꯒꯤꯗꯤ ꯏꯟꯇꯔꯚꯤꯌꯨ ꯌꯥꯎꯔꯔꯣꯏ ꯀꯣ ꯏꯟꯇꯔꯚꯤꯌꯨ ꯌꯥꯎꯔꯔꯣꯏ ꯑꯣꯡꯂꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯃꯈꯛ ꯊꯥꯒꯅꯤꯀꯣ ꯑꯦꯛꯖꯥꯝ ꯑꯃꯈꯛ ꯊꯥꯒꯅꯤꯀꯣ ꯑꯗꯨꯒ ꯀꯧꯔꯤꯕ ꯄꯣꯁꯁꯤꯡꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯪꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯉꯤꯁꯤꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯦꯖꯁꯦ 18 to 28 ꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯠ ꯚꯦꯔꯥꯏꯁ ꯑꯣꯟ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯗꯨꯒ ꯄ꯭ꯔꯤꯐꯔꯦꯟꯁ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄꯣꯁꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯦꯖꯁꯦ ꯑꯩꯈꯣꯏꯒꯤ 20 to 27 ꯑꯗꯒꯤꯗꯤ 18 to 28 ꯀꯣ ꯑꯗꯒꯤꯗꯤ 20 to 30 ꯀꯥꯏꯅ ꯂꯣꯏ ꯂꯩ 30 ꯂꯩꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯁꯇꯨꯒꯤ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯅꯤꯗꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯑꯃ ꯍꯟꯗꯛꯀꯤ ꯁꯤꯁꯤꯅ ꯍꯧꯈ꯭ꯔꯕꯅꯦꯕꯀꯣ ꯍꯧꯈꯤꯕꯁꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯃꯃꯨꯛ ꯀꯧꯔꯛꯑꯦꯕꯀꯣ ꯑꯅꯧꯕꯁꯤꯒꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯅꯧꯕꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯍꯥꯏꯖꯒꯦꯕꯀꯣ
ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯁꯕꯃꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯗꯥꯎꯠ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯔꯤꯕ 180030933063 ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯛꯇꯦꯀꯜꯁ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯁ꯭ꯄꯦꯛ ꯍꯥꯞꯄ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯁꯦ ꯑꯅꯤꯃꯛ ꯎꯍꯟꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯇꯨꯄꯤ ꯎꯞꯄ ꯌꯥꯗꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯣ ꯍꯌꯦꯡꯋꯥꯏ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯦꯗꯃꯤꯠ ꯀꯥꯔꯠꯁꯦ ꯂꯥꯛꯇꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯦꯗꯃꯤꯠ ꯀꯥꯔꯠ ꯂꯥꯛꯇꯦ ꯍꯥꯏꯁꯤ ꯀꯩꯒꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯔꯤꯖꯟ ꯃꯌꯥꯝꯗꯨꯅꯅꯦꯕꯀꯣ ꯑꯗꯨꯅ ꯑꯦꯗꯃꯤꯠ ꯀꯥꯔꯠ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯗꯃꯤꯠ ꯀꯥꯔꯠ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯑꯩꯈꯣꯏꯒꯤ CSC ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯀꯣ ꯌꯥꯝꯅ ꯈꯔ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯑꯦꯕꯀꯣ ꯑꯗꯣ ꯅꯣꯏꯅꯁꯨ ꯈꯔ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯁꯥꯏꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯐꯣꯇꯣ ꯑꯃ ꯂꯧꯒꯅꯦꯕꯀꯣ ꯂꯥꯏꯚ ꯐꯣꯇꯣꯁꯦ ꯐꯖꯅ ꯅꯝꯕꯤꯌꯨ ꯈꯣꯠꯂꯨꯅ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯤꯔꯤꯀꯣ ꯁꯣꯝꯅ OBC ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯐꯤꯁꯦ ꯂꯨꯄꯥ 100 ꯈꯛꯇꯅꯤꯀꯣ ꯑꯗꯨꯒ ꯂꯨꯄꯥ 100ꯁꯦ ꯑꯩꯈꯣꯏꯒꯤ OBC ꯑꯃꯁꯨꯡ ꯖꯦꯅꯔꯦꯜꯒꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ST SC ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤꯀꯣ ꯑꯩꯈꯣꯏ ꯋꯨꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯏꯀꯣ ꯑꯦꯛꯖꯝ ꯇꯧꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯐꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯦꯛꯖꯝꯇꯦꯠ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯐꯤꯁ ꯂꯧꯗꯦꯕꯀꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤ ꯂꯧꯔꯣꯏ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯃꯒ ꯍꯥꯏꯔꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩ ꯍꯥꯏꯂꯥꯏꯠꯇꯔꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦꯅ ꯉꯁꯥꯏ ꯇꯧꯔꯤ ꯑꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦ ꯑꯩꯈꯣꯏꯅ OBC ꯊꯥꯖꯤꯟꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ OBCꯒꯤ ꯊꯥꯖꯤꯟꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯗꯦꯠ 1 ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁꯀꯤ ꯗꯦꯠ 1ꯁꯦ ꯑꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ 2025ꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ OBC ꯑꯣꯏꯔꯣ ST ꯑꯣꯏꯔꯣ SC ꯑꯣꯏꯔꯣ ꯑꯗꯣꯝꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯍꯥꯏꯗꯤ EWS ꯑꯣꯏꯔꯣ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯐ꯭ꯔꯤ ꯀꯣꯟꯁꯦꯁꯟ ꯀꯣ ꯔꯤꯖꯥꯔቬꯁꯟꯒꯤ ꯀꯣ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ 1/08 ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯀꯤ ꯗꯦꯠ 1ꯗ ꯑꯩꯈꯣꯏꯅ ꯁꯕꯃꯤꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯖꯦꯛ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯦ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯑꯦꯛꯖꯥꯝꯅꯤꯀꯣ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯑꯦꯛꯖꯥꯝꯅꯤ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯦꯟꯁ ꯂꯩꯇꯦ ꯏꯟꯇꯔꯚꯤꯌꯨꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯑꯣꯡꯂꯤ ꯑꯦꯛꯖꯥꯝ ꯑꯃꯈꯛꯅꯤꯀꯣ ꯊꯥꯗꯣꯏꯁꯤꯀꯣ ꯑꯗꯣ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏꯒꯤ 24 ꯖꯨꯂꯥꯏ ꯗꯒꯤꯅ ꯑꯩꯈꯣꯏꯒꯤ 24 ꯖꯨꯂꯥꯏꯗꯒꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄꯤꯔꯤꯁꯦ 4 ꯑꯣꯒꯁ 2025 ꯄꯤꯀꯣ ꯑꯁꯤꯁꯦ ꯃꯣꯏꯅ ꯇꯦꯟꯇꯦꯇꯤꯞ ꯍꯥꯏꯔꯝꯃꯤꯀꯣ ꯇꯦꯟꯇꯦꯇꯤꯞ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯇꯨ ꯆꯦꯟꯖ ꯀꯣ ꯍꯥꯏꯕꯗꯤ ꯍꯣꯡꯉꯛꯄ ꯌꯥꯏ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯍꯣꯡꯉꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯀꯥꯟꯅꯗꯤ ꯍꯣꯡꯉꯔꯣꯏꯀꯣ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯂꯥꯁ ꯗꯦꯠꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯣꯏꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯥꯁ ꯗꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ 24/06 ꯀꯩꯅꯣꯗ ꯀꯣ 24/06/2025 ꯑꯣꯏꯈꯤꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯕꯗꯤꯀꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯖꯨꯟꯅꯤꯀꯣ ꯑꯗꯨꯒꯗꯤ ꯖꯨꯂꯥꯏ ꯀꯣ ꯑꯣꯒꯁ ꯀꯣ ꯍꯥꯏꯗꯤ ꯊꯥ ꯑꯃꯒ ꯃꯈꯥꯏꯃꯨꯛ ꯂꯩꯔꯤꯕꯀꯣ ꯑꯃ ꯃꯈꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯑꯩꯅ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯑꯩꯒꯤ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯛꯆꯒꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯄꯣꯁ ꯀꯣꯏꯁꯦ 365 ꯄꯣꯁ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯖ ꯑꯩꯈꯣꯏ 18 to 28 ꯀꯣ ꯑꯗꯨꯒ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯠ ꯚꯦꯔꯥꯏꯁ ꯑꯣꯟ ꯄꯣꯁ ꯀꯩꯅꯣ ꯌꯨ ꯄ꯭ꯔꯤꯐꯔ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯜꯂꯤꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ
ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪ ꯑꯃꯨꯛꯀ ꯁꯨꯝ ꯂꯥꯛꯀꯗꯣꯔꯤꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯏꯁꯦ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯆꯒꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯃꯃꯨꯛ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔ ꯍꯥꯏꯅ ꯑꯃ ꯄꯤꯔꯛꯀꯅꯦꯕꯀꯣ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔꯁꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯀꯣꯗ ꯑꯅ ꯄꯤꯔꯛꯀꯅꯦꯕꯀꯣ ꯑꯁꯤꯒꯤ ꯄ꯭ꯔꯤꯐꯔꯦꯟꯁꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯨꯜꯂꯦ ꯏꯝꯐꯥꯜꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯐꯔꯦꯟꯁ ꯋꯥꯟ ꯊꯝꯃꯨꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯗ ꯊꯝꯕꯤꯔꯣ ꯀꯣ ꯑꯗꯒꯤꯗꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯍꯥꯟꯅ ꯇꯧꯕꯤꯔꯣ ꯗꯦꯟ ꯁꯦꯀꯦꯟꯗ ꯎꯈ꯭ꯔꯨꯜ ꯇꯧꯕꯤꯔꯣ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯥꯔꯠ ꯊꯝꯃꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 100% ꯀꯣ 99.90 ꯑꯩꯈꯣꯏꯒꯤ 99.9 ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯐꯔꯦꯟꯁ ꯄꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯝ ꯇꯥꯒꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯚꯥꯏꯌꯣꯂꯦꯟꯁ ꯀꯣ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯚꯥꯏꯔꯦꯟꯁꯁꯤ ꯌꯦꯡꯉꯒ ꯃꯣꯏꯅꯁꯨ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯤꯔꯛꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯁꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩ ꯏꯆꯦꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯔ ꯂꯩ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯗꯅ ꯆꯠꯂꯦ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯅ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯐꯔꯦꯟꯁ ꯄꯤꯕꯤꯔꯣ ꯎꯈ꯭ꯔꯨꯜ ꯄꯤꯕꯤꯔꯣ ꯏꯝꯐꯥꯜ ꯄꯤꯕꯤꯔꯣ ꯃꯩꯇꯩꯒꯤꯅ ꯏꯝꯐꯥꯜ ꯄꯤꯕꯤꯔꯣ ꯎꯈ꯭ꯔꯨꯜ ꯄꯤꯕꯤꯔꯣ ꯆꯥꯟꯄꯨꯔ ꯄꯤꯕꯤꯔꯣ ꯑꯗꯒꯤꯗꯤ ꯅꯥꯒꯥꯒꯤꯅ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜ ꯏꯝꯐꯥꯜ ꯆꯨꯔꯆꯥꯟꯄꯨꯔ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯤꯅꯤꯡ ꯄꯤ ꯌꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯔꯀꯥꯟꯗ ꯀꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯀꯦꯟꯁꯤꯁꯦ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯧꯔꯤꯕ ꯚꯦꯀꯦꯟꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯥꯔ ꯍꯥꯏꯀꯣ ꯑꯦꯅꯤ ꯑꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯩꯅ ꯏꯁꯀ꯭ꯔꯤꯟ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯣ ꯏꯊꯣꯛꯄꯗ ꯃꯇꯝꯁꯦ ꯑꯩ ꯉꯁꯤ ꯁꯨꯇꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯔꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯩꯁꯤꯡꯗꯣ ꯑꯅꯝꯕꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯀꯥꯟꯗ ꯁꯦꯝꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯃꯨꯛꯀꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯩꯈꯣꯏꯒꯤ ꯑꯕꯞꯀꯤꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯕꯞꯀꯤꯁꯦ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯕꯞꯀꯤꯅ 64 ꯄꯣꯁ ꯑꯥꯎꯠ ꯑꯣꯐ 1349ꯒꯤ ꯀꯣ ꯇꯦꯟ ꯄꯥꯁꯀꯤꯅ ꯇꯨꯋꯦꯜꯞ ꯄꯥꯁꯀꯤꯅ ꯑꯣꯡꯂꯤ 3 ꯄꯣꯁ ꯀꯣ ꯑꯥꯎꯠ ꯑꯣꯐ 460ꯗꯀꯣ ꯑꯗꯨꯒ ꯇꯦꯟ ꯄꯥꯁꯀꯤꯅ 51 ꯀꯧꯋꯦꯕ ꯑꯥꯎꯠ ꯑꯣꯐ 614ꯗ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤꯀꯣ ꯑꯣꯏꯅꯗꯤꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯃꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯃꯊꯛ ꯀꯣ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ 1,494ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ 60 ꯒ 4ꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒ ꯇꯣꯞ ꯑꯩꯈꯣꯏꯒꯤ 10+2ꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ 460ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯨꯝꯈꯛ ꯀꯧꯏꯀꯣ ꯑꯗꯨꯒ ꯇꯦꯟ ꯄꯥꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ 51 ꯀꯧꯏ ꯑꯥꯎꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ 614 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯀꯣ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤꯗꯀꯣ ꯑꯗꯨꯒ ꯀꯧꯔꯤꯕꯁꯤꯡꯁꯤ ꯀꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯃꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯄꯣꯁꯁꯦ ꯀꯩꯅꯣꯅꯦꯅ 365 ꯄꯣꯁꯅꯦꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯈꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ MTS ꯀꯣ ꯍꯥꯏꯕꯗꯤ ꯃꯜꯇꯤ ꯑꯩꯈꯣꯏꯒꯤ ꯇꯥꯛꯁꯀꯤꯡ ꯁ꯭ꯇꯥꯐ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯑꯩꯈꯣꯏ MTSꯁꯦ MTSꯀꯤ ꯑꯣꯏꯅ MTSꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯌꯁ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯧꯏꯀꯣ ꯅꯟ ꯇꯦꯛꯅꯤꯀꯦꯜꯒꯤ ꯀꯧꯏ ꯑꯗꯒꯤꯗꯤ ꯕꯦꯔꯤꯌꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ MTSꯁꯦ ꯑꯁꯤꯁꯦ ꯀꯧꯋꯦꯕꯀꯣ ꯑꯗꯒꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯁꯤꯁꯦ ꯑꯩꯈꯣꯏ MTSꯁꯤ ꯌꯥꯝ ꯇꯣꯏꯅ ꯀꯧꯔꯦꯀꯣ ꯑꯗꯒꯤꯗꯤ ꯀꯧꯔꯤꯁꯦ ꯂꯦꯞ ꯑꯦꯇꯦꯟꯗꯦꯟ ꯀꯧꯏꯀꯣ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯑꯩꯅ ꯌꯥꯝ ꯊꯦꯡꯅꯖꯕꯅꯤꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜ ꯑꯦꯁꯤꯁꯇꯦꯟ ꯊꯦꯡꯅꯖꯩꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯇꯦꯟ ꯊꯦꯡꯅꯖꯩ ꯑꯗꯒꯤꯗꯤ ꯑꯦꯁꯤꯁꯇꯦꯟ ꯑꯩꯈꯣꯏ ꯏꯁꯇꯣꯔ ꯀꯤꯞꯄꯔ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯀꯣ ꯑꯗꯒꯤꯗꯤ ꯋꯔꯛꯁꯣꯞ ꯑꯦꯇꯦꯟꯗꯦꯟ ꯀꯣ ꯑꯗꯒꯤꯗꯤ MTSꯁꯤꯗ ꯌꯥꯝ ꯀꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯀꯣ ꯑꯩꯈꯣꯏꯒꯤ ꯑꯞꯄꯔ ꯗꯤꯕꯤꯖꯟ ꯀ꯭ꯂꯥꯔꯛꯀꯤꯁꯨ ꯀꯧꯏꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ ꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯁꯤꯜ ꯕꯣꯠ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯣꯀꯨꯟ ꯀꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯨꯒꯥ ꯀꯥꯏ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯇꯧꯔ ꯐꯤ ꯁꯥꯕꯒꯤꯀꯣ ꯑꯗꯨꯝꯕꯩꯀꯣ ꯍꯥꯏꯕꯗꯤ ꯇꯦꯛꯁꯇꯥꯏꯜꯒꯤꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯗꯨꯁꯨ ꯀꯧꯏ ꯀꯣ ꯇꯦꯛꯅꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯁꯨ ꯀꯧꯏ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯑꯁꯤꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜꯒꯤꯅꯤꯀꯣ ꯑꯗꯨꯒ ꯀꯦꯟꯇꯤꯟꯒꯤ ꯑꯦꯇꯦꯟꯗꯦꯟ ꯀꯧꯏꯀꯣ ꯑꯗꯨꯒ ꯖꯨꯅꯤꯌꯔ ꯀꯣꯑꯣꯄꯔꯦꯇꯤꯞ ꯑꯣꯐꯤꯁꯥꯔꯁꯨ ꯀꯧꯏ ꯁꯤꯁꯦ ꯑꯥꯎꯠ ꯑꯣꯐ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝꯗꯒꯤ ꯈꯪꯒꯠꯆꯔꯛꯄꯅꯤꯀꯣ ꯈꯪꯒꯠꯆꯔꯛꯄꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯍꯪꯉꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯁ꯭ꯀꯤꯝ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ 60 ꯃꯤꯅꯠꯁ ꯈꯤꯇꯪꯅꯦꯕꯀꯣ 60 ꯃꯤꯅꯠꯁ ꯈꯤꯇꯪꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯃꯥꯔꯛꯅ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯃꯥꯔꯛꯅ ꯃꯥꯁꯦ 200 ꯃꯥꯔꯛꯅꯦꯕꯀꯣ 200 ꯃꯥꯔꯛꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯤꯡ ꯍꯥꯏꯕꯗꯣ ꯔꯤꯖꯅꯤꯡꯒꯤ ꯑꯣꯏꯅ 25 ꯀꯣꯏꯁꯟꯁ ꯀꯣ 25 ꯀꯣꯏꯁꯟꯁ ꯑꯗꯨꯒ 50 ꯃꯥꯔꯛꯁ ꯀꯣ 50 ꯃꯥꯔꯛꯁꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯖꯦꯅꯔꯦꯜ ꯑꯦꯋꯦꯔꯅꯦꯁ ꯀꯣ ꯑꯩꯈꯣꯏ ꯖꯤ ꯑꯦ ꯀꯣ ꯖꯤꯒꯤ ꯑꯩꯈꯣꯏꯒꯤ 25 ꯀꯣꯏꯁꯟꯁ ꯑꯗꯨꯒ ꯃꯥꯒꯤꯁꯨ 50 ꯃꯥꯔꯛꯁ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁ ꯀꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀ꯭ꯋꯥꯟ ꯁꯦꯛꯁꯟꯒꯤꯀꯣ ꯃꯦꯠꯁꯀꯤ 25 ꯀꯣꯏꯁꯟ ꯑꯗꯨꯒ 50 ꯃꯥꯔꯛꯁ ꯀꯣ ꯑꯗꯨꯒ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖꯇꯗꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁ ꯀꯣ ꯕꯦꯁꯤꯛ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯇ ꯕꯦꯁꯤꯛ ꯅꯣꯂꯦꯖꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯁꯨ 25 ꯀꯣꯏꯁꯟꯁ 50 ꯃꯥꯔꯛꯁꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯃꯥꯔꯀꯤꯡ ꯂꯩꯒꯅꯤꯀꯣ ꯅꯦꯒꯦꯇꯤꯞ ꯃꯥꯔꯀꯤꯡꯁꯦ ꯑꯩꯈꯣꯏꯒꯤ 0.25 ꯂꯩꯒꯅꯤꯀꯣ 0.25 ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯄꯒꯤ ꯑꯃ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯥꯏꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯏꯠꯁ ꯀꯣꯏꯁꯟꯁꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯑꯃꯅ ꯃꯥꯔꯛ ꯑꯩꯈꯣꯏꯒꯤ ꯇꯨ ꯃꯥꯔꯛꯀꯦꯔꯤ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟ ꯑꯃꯗ 2 ꯃꯥꯔꯛꯅꯦꯕ ꯍꯪꯉꯤꯁꯤꯀꯣ ꯁꯤꯃ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯇꯣꯜ ꯐ꯭ꯔꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯅꯣꯏꯅ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯔꯀꯥꯟꯗꯁꯨ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯣꯝ ꯀꯔꯦꯛꯁꯟꯒꯤ ꯗꯦꯠ ꯁꯤꯗ ꯄꯤꯖꯔꯦ ꯄꯨꯡ 18 ꯐꯥꯎꯒꯤ ꯃꯅꯨꯡꯗꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯑꯩꯈꯣꯏ ꯗꯦꯠ ꯐꯣꯔ ꯁꯕꯃꯤꯁꯟ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯩꯅꯣ ꯗꯦꯠꯇꯣ ꯑꯗꯨꯒ ꯂꯥꯁ ꯗꯦꯠꯅ 24/06 ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯁꯤ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤ ꯁꯤꯁꯤꯅꯦꯕꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯧꯔꯤꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ SSCꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯝꯕꯥꯏꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯦꯚꯦꯜꯒꯤ 2025ꯀꯤ ꯍꯥꯏꯂꯥꯏꯠ ꯈꯔ ꯎꯠꯆꯔꯛꯒꯦꯀꯣ ꯕꯣꯠꯁꯦ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯕꯥꯏꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯦꯚꯦꯜꯒꯤꯗ ꯀꯧꯏꯀꯣ ꯀꯧꯔꯤꯕ ꯄꯣꯁꯁꯦ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯁꯤꯒꯤꯅꯤꯀꯣ ꯒ꯭ꯔꯨꯞ ꯁꯤꯒꯤꯗ ꯀꯩ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯒꯤꯁꯨ ꯀꯧꯕꯅꯤꯀꯣ ꯁꯤꯒꯤꯗ ꯑꯩ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯒ꯭ꯔꯨꯞ ꯁꯤꯒꯤꯗ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯋꯔ ꯗꯤꯕꯤꯖꯟ ꯑꯩꯈꯣꯏꯒꯤ LDC ꯀꯣ ꯑꯩꯈꯣꯏꯒꯤ LDC ꯀꯣ ꯂꯋꯔ ꯗꯤꯕꯤꯖꯟ ꯀ꯭ꯂꯥꯔꯛ ꯀꯣ ꯑꯗꯨꯒ ꯖꯨꯅꯤꯌꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯦꯁꯤꯁꯇꯦꯟ ꯀꯣ JSA ꯀꯣ ꯑꯗꯨꯒ ꯄꯣꯁꯇꯦꯜ ꯀꯣ ꯑꯣꯔ ꯁꯣꯔꯇꯤꯡ ꯑꯦꯁꯤꯁꯇꯦꯟ ꯀꯣ ꯑꯩꯈꯣꯏ PA ꯀ ꯍꯥꯏꯕ ꯑꯗꯒꯤꯗꯤ SA ꯀ ꯍꯥꯏꯕꯀꯣ ꯑꯗꯒꯤꯗꯤ DO ꯀꯣ ꯗꯥꯇꯥ ꯑꯦꯟꯇ꯭ꯔꯤ ꯑꯣꯄꯔꯦꯇꯔ ꯀꯣ ꯁꯤ ꯆꯥꯎꯅ ꯀꯧꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯚꯦꯀꯦꯟꯁꯤꯁꯦ ꯑꯁꯤꯁꯦ 313 ꯑꯩꯈꯣꯏ 3,000ꯒ 1,130ꯅꯦꯕ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯇꯦꯟꯇꯦꯇꯤꯞꯅꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯦꯛꯖꯦꯛ ꯀꯩꯅꯣ ꯅꯠꯇꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯇꯥꯔꯛꯀꯗꯧꯗꯤ ꯃꯥꯟꯗꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯇꯦꯟꯇꯦꯇꯤꯞꯅꯦ ꯍꯥꯏꯕꯗꯤ ꯁꯕꯖꯦꯛ ꯇꯨ ꯆꯦꯟꯖꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯌꯥꯏꯑꯕꯀꯣ ꯍꯥꯏꯕꯗꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏ 1,000,000 ꯀꯧꯔꯛꯄ ꯌꯥꯏꯀꯣ 1,000,000 ꯀꯧꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ 3,000,000 ꯀꯧꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯌꯨꯛ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯥꯒꯤꯏꯂꯤꯖꯤꯕꯜ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ 12 ꯄꯥꯁꯅꯤꯀꯣ 12 ꯄꯥꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 12 ꯄꯥꯁ ꯐ꯭ꯔꯣꯝ ꯑꯦꯅꯤ ꯔꯤꯀꯣꯛꯅꯥꯏꯁ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯑꯣꯔ ꯀꯥꯎꯟꯁꯤꯜ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ 18 to 27 ꯀꯣ ꯃꯥꯒꯤ ꯑꯦꯖꯁꯤꯅꯀꯣ 18 to 27 ꯄꯤꯔꯝꯃꯦ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯗꯀꯣ ꯑꯩꯈꯣꯏꯒꯤ born between second January 1999 ꯄꯣꯛꯀꯗꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ January 1st 2008 ꯄꯣꯛꯀꯗꯕ ꯁꯤꯒꯤ ꯆꯍꯤꯁꯤꯒꯤ ꯃꯔꯛꯇ ꯂꯩꯒꯗꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯍꯤꯁꯤ ꯃꯔꯛꯇ ꯂꯩꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯀꯩꯅꯣꯒꯤꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ upper age relaxation ꯃꯥꯒꯤ relaxations ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ apply as government norms ꯀꯣ ꯍꯥꯏꯕꯗꯤ OBCꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯕꯗꯤ OBCꯒꯤ ꯑꯣꯏꯅ 3 years ꯂꯩꯒꯅꯤꯀꯣ OBCꯒꯤ ꯑꯣꯏꯅ 3 years ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤꯅ 5 years ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯒ PWDꯒꯤ나 10 years ꯂꯩꯒꯅꯦꯕꯀꯣ ꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯗꯦꯠꯁ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯗꯤ ꯏꯚꯦꯟꯠꯁꯇ ꯑꯩꯈꯣꯏꯒꯤ notification and registration ꯁ꯭ꯇꯥꯔꯠꯁꯤ ꯀꯩ ꯗꯦꯠ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯅꯍꯥꯟꯗꯒꯤ ꯍꯧꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ date 23 ꯑꯩꯈꯣꯏ 6 ꯀꯣ ꯖꯨꯟꯒꯤ date 23ꯒꯤ 2025 ꯍꯧꯔꯦ ꯃꯥꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯀꯩꯅꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯊꯥꯕ ꯍꯧꯔꯦꯀꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯗꯦꯠ ꯂꯥꯏꯟ ꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯗꯦꯠ ꯂꯥꯏꯟꯅ ꯑꯩꯈꯣꯏꯒꯤ 18 July 2025ꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯋꯥꯠꯂꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ OTR ꯑꯃ ꯂꯥꯛꯑꯦꯀꯣ OTRꯁꯦ ꯑꯁꯤꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯒꯗꯤ OTR ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯅꯣꯏ ꯂꯥꯁ ꯑꯋꯥꯔꯗꯗꯤ ꯅꯣꯏ OTRꯗꯣ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯣ ꯅꯪꯍꯧꯔꯣꯏꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯉꯟꯅ ꯇꯧꯍꯧꯅꯕ ꯍꯣꯠꯅꯧꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯊꯦꯡꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ OTRꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯁꯔꯚꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁ ꯂꯩꯔꯛꯀꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯁ ꯗꯦꯠ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯗꯦꯠ ꯇꯨ ꯄꯦ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ 19 July 2025ꯀꯤ ꯄꯨꯡ 18 ꯐꯥꯎꯒꯤ ꯃꯃꯥꯡꯐꯥꯎꯇ ꯀꯣ ꯄꯨꯡ 18 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯄꯤꯀꯣ ꯑꯗꯨꯒ ꯀꯔꯦꯛꯁꯟ ꯋꯤꯟꯗꯣꯗꯅ ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯐꯣꯝꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯐꯣꯝꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯁꯣꯏꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯀꯣ ꯃꯥꯒꯤ ꯂꯥꯁ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯗꯦꯠ 19ꯗꯅꯦꯕꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯗꯦꯠ 23 24ꯁꯦ ꯑꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯀꯣ ꯁꯦꯝꯗꯣꯛꯄ ꯌꯥꯒꯅꯦꯕꯀꯣ ꯑꯗꯨꯒ Tier 1ꯒꯤ ꯀꯩꯅꯣꯁꯦ Tier 1ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯁꯤꯗꯗꯤ ꯀꯩꯅꯣ ꯂꯩꯅꯤꯀꯣ ꯁꯤꯗꯗꯤ ꯀꯩꯅꯣ ꯂꯩꯒꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯀꯩꯅꯣ ꯇꯧꯔꯣꯏꯀꯣ ꯍꯥꯏꯗꯤ ꯑꯅꯤ ꯂꯩꯅꯤꯀꯣ ꯍꯥꯏꯕꯗꯤ Tier 1 ꯍꯥꯏꯕ ꯑꯃꯒ Tier 2 ꯍꯥꯏꯕ Tier 2 ꯍꯥꯏꯕ ꯑꯃꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤꯡꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯂꯤꯝꯁ ꯍꯥꯏꯕ ꯑꯃꯒ ꯃꯦꯟꯁ ꯍꯥꯏꯕ ꯑꯃꯒ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯗꯤ ꯖꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟ ꯗ ꯁꯦꯝ ꯋꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯨ ꯂꯩꯀꯣ ꯀꯩꯅꯣꯒꯤꯁꯨ ꯂꯩꯀꯣ SSCꯒꯤ ꯑꯣꯏꯅꯗꯤ Tier 1 2 ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ Tier 1 ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏꯒꯤ 18 September 18 ꯗꯦꯠ 8ꯇꯒꯤꯅ 18 September 2025 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ Tier 2ꯒꯤ ꯑꯦꯛꯖꯥꯝꯁꯤꯅ February March 2026ꯇ ꯍꯧꯒꯗꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯒꯦꯞ ꯂꯩꯔꯤꯁꯦ ꯒꯦꯞ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯥ 5.5 ꯂꯩꯀꯣ ꯊꯥ 5 6 ꯂꯩꯀꯣ ꯑꯗꯨꯝ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯁꯤꯒꯤ ꯃꯃꯥꯡꯒꯤꯗꯨꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯒꯤꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯅ 45 days ꯑꯩꯈꯣꯏꯒꯤ 45 ꯑꯩꯈꯣꯏꯒꯤ 45 days ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯣꯉꯥꯟꯅ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯞ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯩꯈꯣꯏꯒꯤ Tier 1 2 ꯑꯅꯤꯃꯛꯁꯨ ꯀꯣ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅꯤꯀꯣ ꯇꯦꯁꯅꯤꯀꯣ ꯑꯗꯨꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤꯁꯦ ꯃꯥꯒꯤꯁꯨ ꯂꯨꯄꯥ 100ꯅꯤ 100ꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ OBC ꯑꯃꯁꯨꯡ EWS ꯀꯤꯅꯤꯀꯣ ꯑꯗꯨꯒ exemptions for ST SC ꯑꯗꯨꯒ ꯐꯤꯃꯦꯜ ꯀꯦꯟꯗꯤꯗꯦꯠ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯐꯤꯃꯦꯜ ꯀꯦꯟꯗꯤꯗꯦꯠ ꯀꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯃꯦꯜ ꯀꯣ ꯅꯨꯄꯤꯒꯨꯝꯕ ꯑꯗꯒꯤꯗꯤ ST SCꯒꯤ ꯀꯣ ꯑꯣꯏꯅꯗꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯣꯏꯕꯀꯣ ꯐꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯝꯁꯟ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ
ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤꯗꯤ ꯃꯇꯝ ꯂꯩꯔꯤꯀꯣ ꯁꯤꯒꯤꯗꯤ ꯃꯇꯝ ꯂꯩꯔꯤ ꯁꯤꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯍꯧꯕ ꯃꯥꯒꯤ ꯇꯣꯂꯣꯞꯁꯦ ꯁꯦꯂꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯁꯦ ꯋꯥꯡꯅꯤꯀꯣ ꯌꯥꯝꯅꯀꯣ ꯃꯥꯒꯤ ꯁꯦꯂꯔꯤꯁꯦ ꯑꯞ ꯇꯨ ꯑꯩꯈꯣꯏꯒꯤ 48,000 ꯑꯩꯈꯣꯏꯒꯤ 48,800 ꯇꯨ 60 ꯑꯩꯈꯣꯏꯒꯤ 62,000 ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗꯣ ꯑꯗꯨꯅ ꯇꯥꯔꯤꯕ ꯃꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯦꯠꯅꯩꯀꯣ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯈꯤꯇꯪ ꯁꯕꯖꯦꯛ ꯇꯨ ꯀꯦꯔꯦꯛꯁꯟ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯈꯤꯇꯪ ꯃꯥꯒꯤ ꯁꯦꯂꯔꯤꯗꯣ ꯑꯩ ꯈꯤꯇꯪ ꯑꯝꯇꯪ ꯌꯦꯡꯉꯛꯀꯦꯀꯣ ꯑꯗꯨꯗꯣ ꯑꯩꯒꯤꯁꯦ ꯅꯦꯠ ꯌꯥꯔꯒꯗꯤꯀꯣ ꯑꯩ ꯀꯩꯅꯣꯗ ꯂꯦꯞꯇꯣꯞꯇ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧ ꯃꯥꯏ ꯄꯤ ꯗꯤ ꯑꯦꯐꯇꯣ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯅꯦ ꯅꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯁꯤꯜꯂꯕꯅꯦꯕ ꯃꯤꯅ ꯊꯥꯒꯠꯂꯛꯄꯗ ꯌꯦꯡꯉꯒ ꯑꯗ ꯑꯩꯁꯤ ꯐꯣꯟꯁꯤꯗ ꯑꯣꯏꯕ ꯑꯗꯨꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯗꯣ ꯏꯁꯀ꯭ꯔꯤꯟ ꯁꯦꯌꯔ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯩꯅꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯔ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯗꯤ ꯁꯤ ꯀꯣ ꯂꯋꯔ ꯑꯩꯈꯣꯏꯒꯤ ꯗꯤꯕꯤꯖꯟ ꯀ꯭ꯂꯥꯛ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁꯤꯁꯇꯦꯟ ꯀꯣ ꯑꯗꯨꯒ ꯄꯣꯁꯇꯦꯜ ꯑꯣꯔ ꯁꯣꯔꯇꯤꯡ ꯑꯦꯁꯤꯁꯇꯦꯟ ꯀꯣ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗꯇꯥ ꯑꯦꯟꯇ꯭ꯔꯤ ꯑꯣꯄꯔꯦꯇꯔ ꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯀꯧꯔꯤꯀꯣ ꯃꯥꯒꯤ ꯄꯣꯁ ꯚꯦꯀꯦꯟꯁꯤꯁꯦ 3131ꯅꯤꯀꯣ ꯑꯗꯩ 3,150 ꯀꯧꯔꯤꯁꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯇꯦꯇꯤꯞꯅꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯁꯨ ꯍꯣꯡꯉꯛꯄ ꯌꯥꯏꯑꯕꯀꯣ ꯍꯣꯡꯉꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯌꯥꯔꯤꯈꯩꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯍꯧꯖꯤꯛꯇꯩ ꯍꯧꯕ ꯌꯥꯔꯦꯀꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯍꯧꯖꯤꯛꯇꯩ ꯍꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯁꯤꯁꯤꯒꯤ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯟꯗꯤꯞꯂꯥ ꯐꯥꯎꯟꯗꯦꯁꯟ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ 30 ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁ ꯇꯧꯔꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤ ꯋꯥꯏ ꯁꯤ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯣꯐꯤꯁ ꯂꯩꯔꯦꯀꯣ ꯑꯣꯐꯤꯁꯇꯨ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯨꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯒꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯪꯒꯗꯕꯁꯤꯡ ꯑꯩ ꯂꯣꯏ ꯀꯩꯅꯣ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯀꯃꯦꯟꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯥꯔ ꯑꯩꯈꯣꯏꯒꯤ ꯃꯤ 50 ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯣꯔ ꯗꯦꯟ ꯑꯩꯈꯣꯏꯒꯤ 20+ ꯊꯥꯖꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯈꯔ ꯀꯛꯊꯒꯗꯕ ꯌꯥꯎꯔꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤ ꯑꯍꯥꯟꯕꯒꯤꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯏꯀꯅꯣꯃꯤꯀꯦꯜꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯕꯦꯛꯋꯥꯔꯗ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯥꯏꯔꯕꯁꯤꯡꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯏꯝꯐꯦꯁꯤꯁ ꯄꯤꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯣꯆꯤꯡꯁꯦ ꯑꯩꯈꯣꯏꯅ 60 ꯗꯦꯖꯀꯤ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯦꯛꯆꯕꯅꯤꯀꯣ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯁꯤꯡꯅꯤ ꯑꯗꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯕꯂꯝ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯅꯤꯀꯣ ꯑꯩꯈꯣꯏ ꯌꯨꯅꯦꯁꯀꯣꯒꯤ ꯀꯩꯅꯣꯁꯨ ꯂꯧꯖꯩ ꯑꯗꯨꯒ ꯌꯨꯅꯤꯁꯦꯐꯀꯤ ꯀꯩꯅꯣꯁꯨ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯥꯡꯒꯠꯆꯔꯀꯥꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯀꯣꯆꯤꯡꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯄꯅꯤꯀꯣ ꯐꯥꯎꯟꯗꯦꯁꯟꯁꯤ ꯃꯈꯥꯗꯀꯣ ꯑꯗꯨ ꯀꯣꯟꯅ ꯑꯩ ꯑꯗꯨꯒꯤ ꯏꯟ ꯗꯤꯇꯦꯜꯁꯇꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ